ꯑꯩꯅ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯗ ꯑꯩꯒꯤ ꯕꯕꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯕꯕꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯄꯩꯁꯥ ꯐꯅꯌꯥꯝ ꯆꯪꯉꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯐꯥꯎ ꯕꯟꯗꯥꯟ ꯊꯝꯈꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯁꯦꯅꯤꯡ ꯂꯩꯇꯕꯒ ꯕꯕꯥꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯈꯪꯍꯧꯗꯅ ꯀꯟꯅ ꯅꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯐꯅꯕ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯔꯦ, ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯨꯊꯔꯦ꯫ ꯐꯅꯕ ꯂꯥꯌꯦꯡꯉꯁꯨ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯤꯡꯉꯁꯨ ꯕꯕꯥꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯄꯩꯁꯥ ꯐꯔꯛ ꯇꯥꯕꯒ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯔꯒ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯑꯗꯨꯃꯛ ꯇꯣꯛꯑꯦ꯫ ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ "ꯅꯧꯔꯤ, ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯨ, ꯏꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯅꯤ" ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 3ꯅꯦ, ꯅꯨꯄꯤ 2, ꯅꯨꯄꯥ 1꯫ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯆꯍꯤ 2ꯃꯨꯛ ꯂꯩꯔꯒ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ꯫ ꯃꯇꯝꯁꯤꯗ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯏ꯫ ꯃꯥꯗꯤ ꯐꯣꯟꯗ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ, ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯁꯥꯟꯅꯕ ꯌꯥꯎꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯅ "ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯈꯪꯅꯗꯦ, ꯅꯃꯥꯟꯅꯕꯤ ꯂꯩꯔꯗꯤ ꯑꯝꯇ ꯁꯤꯜꯂꯛꯑꯣ, ꯑꯗꯣ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯗꯤ ꯌꯥꯗꯦꯀꯣꯅ" ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯑꯁ, ꯋꯥꯊꯤ ꯇꯧꯅꯨ ꯚꯥꯏ, ꯑꯩ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯁꯪꯗꯦ, ꯑꯩ ꯄꯥꯝꯖꯗꯦꯅ" ꯍꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯃꯨꯛ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯏꯃꯥꯟꯅꯕꯁꯤꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯋꯥꯆꯦꯞ ꯆꯪꯉꯒ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯌꯦꯡꯍꯜꯂꯛꯑꯦ꯫ ꯑꯗꯨꯒ "ꯃꯁꯤꯗꯤ ꯌꯥꯏ, ꯐꯖꯗ꯭ꯔꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯁꯤꯅ ꯍꯦꯜꯂꯦ, ꯑꯩ ꯑꯗꯨꯝ ꯄꯥꯝꯃꯦꯅ" ꯐꯥꯒꯤ ꯇꯧꯔꯛꯑꯦ꯫ ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯦ, ꯑꯄꯥꯝꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯅ "ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣꯅ" ꯍꯪꯉꯛꯑꯦ꯫ ꯑꯩꯅ "ꯅꯝꯕꯔ ꯄꯤꯔꯛꯑꯣꯅ" ꯅꯣꯛꯑꯒ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯋꯦ꯫ ꯑꯁ, ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯈꯪꯅꯕ ꯅꯨꯄꯤꯒ ꯑꯣꯏꯕꯒ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯉꯩ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯑꯦ꯫ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯀꯌꯥ ꯍꯩꯕ ꯑꯣꯏꯗꯦ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ, ꯀꯃꯥꯏꯅ ꯁꯥꯟꯅꯅꯤ ꯍꯥꯏꯕꯁꯦ ꯅꯣꯂꯦꯖ ꯂꯩꯇꯕꯒꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯍꯩ꯫ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯂꯦꯝꯕꯤ ꯀꯧꯋꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ "ꯅꯪꯒꯤ ꯅꯁꯛꯇꯤ ꯈꯪꯉꯦ, ꯌꯥꯝ ꯐꯖꯩ, ꯑꯗꯣ ꯑꯩꯒꯤꯗꯤ" ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ "ꯅꯪꯒꯤꯁꯨ ꯈꯪꯉꯦ, ꯅꯪꯁꯨ ꯅꯁꯛ ꯌꯥꯝ ꯐꯖꯩ, ꯑꯗꯣ ꯑꯩꯗꯤ ꯐꯖꯗꯕꯅꯦ" ꯍꯥꯏꯔꯛꯑꯦ꯫ ꯏꯕꯥꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯔꯦ꯫ ꯃꯇꯝꯁꯤꯗ ꯈꯪꯉꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯌꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏ, ꯃꯄꯥꯁꯨ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯌꯦꯡꯅꯔꯨꯔꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯑꯩ ꯃꯁꯤꯗꯒꯤ ꯏꯁꯥꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯑꯦ꯫ ꯑꯩ ꯌꯥꯝ ꯅꯛꯁꯟꯅꯗ꯭ꯔꯤꯉꯩ ꯂꯥꯞꯊꯣꯛꯍꯧꯔꯁꯤꯔꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯁꯨ ꯈꯟꯗꯕ ꯆꯝꯖꯕ ꯃꯇꯧꯁꯤꯗ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯩꯒ ꯃꯥꯒ ꯁꯛ ꯈꯪꯅꯔꯦ꯫ 2-3ꯂꯛꯁꯨ ꯎꯅꯔꯦ꯫ ꯑꯩ ꯍꯥꯟꯅ ꯃꯉꯣꯟꯗ ꯍꯪꯉꯦ, "ꯅꯪꯒꯤ ꯍꯥꯟꯅ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥꯅ?" ꯑꯗꯨꯕꯨ ꯃꯥꯅ "ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯇꯦ, ꯑꯗꯣ ꯅꯨꯄꯥ ꯑꯃꯗꯤ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯑꯩ ꯄꯥꯝꯗꯦ." ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯍꯥꯏ꯫ ꯑꯩꯅ "ꯀꯃꯥꯏꯅ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯅꯨꯄꯥꯗꯨꯅ ꯈꯪꯉꯤꯅꯣꯅ" ꯍꯪꯕꯗ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯒꯤ ꯄꯩꯁꯥ ꯊꯠꯄꯗ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯔꯒ ꯄꯩꯁꯥ ꯍꯥꯞꯍꯜꯂꯝꯕꯅꯦ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯅꯕꯅꯦ, ꯑꯩ ꯃꯉꯣꯟꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯂꯩꯇꯦꯅ ꯈꯨꯝꯃꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯈꯔꯗꯤ ꯐꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦ꯫ ꯃꯁꯤꯗ ꯃꯥꯅ "ꯀꯩꯁꯨ ꯈꯟꯗꯦ, ꯑꯗꯣ ꯁꯨꯕꯗꯤ ꯂꯦꯞꯀꯅꯨ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯊꯕꯛ ꯇꯧꯕ ꯑꯃꯗꯒꯤ ꯆꯦꯛ ꯁꯨꯕꯅ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯔꯕꯅꯦꯅ" ꯈꯨꯝꯃꯛꯑꯦ꯫ ꯑꯗꯨꯒ "ꯃꯔꯨꯞ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯥꯎꯁꯜꯂꯣ, ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯕꯟꯗꯥꯟ ꯊꯝꯃꯤꯗꯣ ꯍꯟꯅꯕ" ꯍꯥꯏꯔꯛꯑꯦ꯫ ꯑꯩꯁꯨ ꯃꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯀꯌꯥ ꯍꯥꯏꯔꯛꯄꯁꯤꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯏꯪꯈꯣꯜꯁꯦ ꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯈꯣꯏ ꯃꯆꯦ ꯍꯣꯏꯔꯣꯝꯗ ꯃꯔꯨꯞ ꯑꯃ ꯇꯧꯋꯦ, ꯄꯩꯁꯥꯁꯨ ꯆꯥꯎꯅ ꯇꯥꯏ, ꯃꯗꯣ ꯌꯥꯎꯁꯤꯜꯂꯣꯅ ꯍꯥꯏ꯫ ꯑꯩꯅ "ꯄꯩꯁꯥꯗꯣ ꯆꯥꯎꯃꯜꯂꯦ, ꯏꯕꯥꯅꯤ ꯁꯦꯌꯔ ꯇꯧꯁꯦ" ꯍꯥꯏꯕꯗꯒꯤ ꯏꯕꯥꯅꯤ ꯁꯦꯌꯔ ꯇꯧꯔꯒ ꯌꯥꯎꯃꯤꯟꯅꯔꯦ꯫ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯇꯧꯁꯤꯅ ꯑꯩ ꯃꯥꯕꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯍꯜꯂꯦ꯫ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯃꯥꯅ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯆꯍꯤ 1 ꯐꯥꯖꯤꯜꯂꯛꯑꯦ꯫ ꯑꯩꯒ ꯃꯥꯒ ꯃꯔꯨꯞꯁꯨ ꯌꯥꯎꯃꯤꯟꯅꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯗꯦ꯫
ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯗꯦ꯫ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯊꯥꯖꯈꯤ꯫ ꯑꯁꯨꯛ ꯊꯥꯖꯅ ꯅꯨꯡꯁꯤꯅꯔꯕ ꯃꯇꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯍꯣꯡꯉꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯜꯅꯤ꯫ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ "ꯗꯥ ꯕꯨꯡꯉꯣꯆꯥ, ꯑꯩꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯃꯥꯅ ꯈꯪꯅꯕ ꯌꯥꯔꯣꯏ, ꯇꯣꯛꯅꯧ, ꯏꯆꯥꯒꯤꯗꯤ ꯏꯃꯥꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯔꯒ ꯊꯝꯃꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅ ꯗꯥ ꯕꯨꯡꯉꯣꯆꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯒꯨꯝꯁꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯊꯥꯖꯈꯤ꯫ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯗꯤ ꯃꯥꯕꯨ ꯐꯨꯅꯤ, ꯐꯣꯟꯁꯨ ꯄꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯛꯄ ꯉꯥꯏꯔꯦ꯫ ꯃꯥꯁꯦ ꯊꯥ ꯑꯃꯔꯣꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯒ ꯑꯣꯏꯕꯒ ꯃꯥꯒ ꯃꯤꯀꯨꯞ ꯑꯃ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ꯫ ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯝꯇ ꯍꯥꯏꯌꯣ, ꯑꯩꯅ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯃꯥꯅ ꯇꯧꯔꯛꯀꯅꯨ, ꯃꯃꯥꯅ ꯐꯣꯟꯗꯣ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯃꯥ ꯍꯥꯏꯒꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯦ꯫ ꯃꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯑꯦ, ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯂꯩ, ꯑꯩꯁꯨ ꯇꯟꯗꯅ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯅꯪꯅ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯨꯕ ꯑꯣꯏꯔꯝꯅꯤ, ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯛꯑꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯆꯩ꯫ ꯃꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯊꯦꯝꯃꯦ꯫ ꯑꯩ ꯑꯃꯨꯛꯁꯨ ꯏꯊꯟꯗ ꯈꯜꯂꯦ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗ ꯃꯃꯥꯅ ꯌꯥꯗꯕꯒꯤ ꯅꯃꯥꯗ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯑꯩ ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯂꯦꯝꯕꯤ, ꯅꯪ ꯁꯦꯡꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯁꯨ ꯍꯥꯏꯔꯛꯑꯣ, ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯩ ꯌꯥꯝ ꯅꯛꯁꯤꯟꯅꯗ꯭ꯔꯤꯉꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯦ, ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯁꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯃꯥꯕꯨ ꯊꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯗꯦ꯫ ꯃꯥꯅ ꯅꯪ ꯇꯧꯔꯛꯀꯅꯣ, ꯃꯥ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯃꯣꯏ ꯃꯃꯥꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯩ꯫ ꯃꯄꯥꯁꯨ ꯂꯩꯇꯕ, ꯃꯁꯥꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯕ, ꯇꯣꯛꯅꯧꯅ ꯃꯉꯣꯟꯗ ꯌꯥꯝ ꯉꯥꯡꯉꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯉꯥꯡꯉꯛꯑꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯐꯔꯦ, ꯑꯩ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯒꯦ, ꯑꯗꯣ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯦꯡꯕꯒꯤ ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯇꯧꯔꯤꯔꯥ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗꯕꯩꯔꯥ? ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯦꯡꯕꯩꯅꯦ, ꯏꯃꯥꯅ ꯉꯥꯡꯕꯒꯤ ꯇꯧꯕꯅꯦ, ꯅꯪꯗ ꯍꯣꯠꯅꯕ ꯂꯦꯞꯀꯅꯣ, ꯑꯗꯣ ꯑꯩ ꯊꯥ 2ꯃꯨꯛ ꯂꯩꯔꯒ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯈꯜꯂꯦ꯫ ꯏꯁꯥ ꯏꯊꯟꯗꯁꯨ ꯇꯁꯦꯡꯅ ꯄꯦꯟꯖꯗ꯭ꯔꯦ꯫ ꯏꯊꯟꯗꯁꯨ ꯈꯜꯂꯦ, ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤ ꯃꯥꯜꯂꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯣꯠꯂꯤꯁꯦꯅ ꯏꯊꯟꯗ ꯈꯜꯂꯦ꯫ ꯑꯩ ꯏꯃꯥꯟꯅꯕꯁꯤꯒ ꯑꯃꯨꯛ ꯍꯧꯅꯔꯒ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯂꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯩꯒ ꯃꯥꯒ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯄ ꯃꯇꯝꯗ ꯇꯨꯏꯁꯟ ꯆꯠꯄ ꯅꯨꯄꯤ ꯈꯔ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯃꯅ ꯆꯪꯉꯛꯑꯒ ꯗꯥꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯪꯕꯗ ꯑꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯗꯥꯁꯦ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯉꯥꯡꯅꯦ, ꯀ꯭ꯂꯥꯁ 8, 9ꯃꯨꯛꯇ ꯀꯥꯔꯝꯈꯤꯅꯤ꯫ ꯃꯤꯒ ꯀꯤꯗꯕ, ꯄꯪꯂꯥꯡꯗ ꯂꯥꯡꯅꯤꯡꯕ ꯃꯇꯝꯗꯨꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯅ ꯑꯁ ꯀꯣꯛ ꯄꯤꯕꯤꯈ꯭ꯔꯣ, ꯃꯤ ꯑꯉꯥꯡꯅ ꯍꯥꯏꯖꯔꯒ ꯏꯀꯥꯏꯔꯅꯤ ꯍꯥꯏ꯫ ꯑꯩ ꯅꯪꯒꯤꯗꯣ ꯑꯣꯏꯅ ꯄꯤꯈꯣꯅ ꯁꯥꯎꯔꯒ ꯍꯥꯏꯕꯗ ꯏꯃꯥꯟꯅꯕꯁꯤꯅ ꯃꯥꯅ ꯑꯣꯏꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯣꯏꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯀꯩꯗꯧꯕꯩ ꯑꯉꯥꯡꯁꯤꯗ ꯅꯝꯕꯔꯗꯣ ꯄꯤꯔꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤꯗꯣ ꯀꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ, ꯑꯉꯥꯡꯁꯤꯅ ꯐꯠꯇ꯭ꯔꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯅꯨꯃꯤꯗꯥꯡꯗꯣ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯑꯣꯏꯔꯝꯃꯦ꯫ ꯑꯁ ꯄꯨꯔꯥ ꯑꯌꯥꯕꯤꯅꯦ, ꯋꯥ ꯄꯍꯪꯗ ꯍꯪꯉꯦ, ꯈꯪꯅꯕ ꯂꯩꯕ꯭ꯔꯥ, ꯗꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯕ꯭ꯔꯥꯅ
ꯑꯩꯁꯨ ꯂꯦꯝꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯂꯣꯠꯄ ꯉꯝꯗꯕꯩ ꯂꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦ꯫ ꯑꯗꯨꯒꯗꯤ ꯇꯣꯛꯈꯤꯁꯤꯔ ꯈꯜꯂꯨꯕꯅꯦ꯫ ꯅꯨꯄꯥꯗꯤ ꯄꯪꯀꯣꯏ ꯀꯣꯏꯒꯗꯕꯅꯦ ꯍꯥꯏꯖꯤꯜꯂꯛꯑꯦ꯫ ꯑꯁ ꯑꯌꯥꯕꯤꯅꯦ, ꯇꯣꯏꯅ ꯐꯣꯟꯒ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯇꯟꯗꯅ ꯄꯥꯏꯗꯕ ꯅꯨꯃꯤꯠ ꯐꯥꯎ ꯌꯥꯎꯏ꯫ ꯁꯣꯝꯗꯅ ꯑꯩꯅ ꯂꯦꯝꯕꯤꯅ ꯄꯥꯎ ꯐꯥꯎꯔꯛꯄꯁꯦ ꯋꯥꯅ ꯉꯥꯏꯖꯕꯅꯦ꯫ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯒꯦꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛꯇꯤ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯃꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ, ꯅꯪꯗꯤ ꯑꯉꯥꯡꯅꯤ, ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯝ ꯋꯥꯠꯂꯤ, ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯣꯅ꯫ ꯑꯗꯨꯕꯨ ꯇꯥꯗꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯄꯥꯒꯦ, ꯗꯥꯁꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯦꯅ ꯍꯥꯏꯖꯤꯜꯂꯛꯑꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ꯫ ꯃꯇꯝꯗꯣ ꯆꯥꯎꯔꯥꯛꯅ ꯄꯨꯡ 1ꯃꯨꯛ ꯇꯥꯗꯧꯔꯝꯃꯅꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯅꯨꯄꯤ ꯏꯗꯣꯝꯆꯥꯅ, ꯕꯨꯡꯉꯣꯆꯥ, ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯑꯦ, ꯅꯪ ꯍꯪꯕ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯗꯤ ꯀꯔꯤꯅꯣ, ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅꯣ, ꯑꯩ ꯍꯪꯉꯦ ꯍꯥꯏꯁꯤꯕꯣꯅ ꯈꯜꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯗꯣ ꯑꯣꯏꯔꯝꯃꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯑꯝꯃꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯒ ꯗꯥꯒꯤ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯏꯅꯦꯅ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯁ ꯑꯌꯥꯕꯤꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯏꯗꯣꯝꯆꯥꯁꯨ ꯅꯣꯛꯑꯒ ꯌꯦꯡꯒꯗꯕꯅꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯦꯡꯕ ꯌꯥꯝꯅ ꯆꯠꯅꯔꯕꯅꯦꯅ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯏꯗꯣꯝꯆꯥꯗ ꯅꯣꯏꯗ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯍꯥꯏꯕꯗꯒꯤ ꯏꯗꯣꯝꯆꯥꯅ ꯃꯣꯏꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯦꯅ ꯄꯨꯁꯟꯈ꯭ꯔꯦ꯫ ꯀꯃꯥꯏꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯇꯊꯤ ꯇꯊꯤ ꯇꯧꯔꯨꯅꯤ? ꯑꯩ ꯃꯣꯏꯒꯤ ꯆꯥꯅꯕ ꯁꯤꯡꯖꯨꯒ ꯍꯩ ꯃꯍꯤꯒ ꯂꯩꯕꯤꯔꯨꯔꯦ꯫ ꯑꯁ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯉꯥꯡꯅꯤ ꯉꯥꯡꯉꯣꯏꯒ ꯈꯪꯗꯦ꯫ ꯑꯩ ꯏꯗꯣꯝꯆꯥꯒ ꯆꯥꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯔꯒ ꯀꯥꯗ ꯆꯪꯉꯒ ꯐꯨꯔꯤꯠ ꯑꯃ ꯍꯣꯡꯗꯣꯛꯀꯦꯅ ꯆꯪꯕꯅꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯁꯨ ꯏꯟꯅꯔꯛꯑꯦ꯫ ꯗꯥꯒꯤ ꯀꯥ ꯌꯦꯡꯒꯦ ꯀꯗꯥꯏꯗꯅꯣ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯛꯀꯦꯅ ꯅꯝꯗꯅ ꯏꯟꯅꯔꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯀꯥ ꯌꯧꯕꯒ ꯗꯥꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦꯅ ꯇꯧꯔꯛꯑꯦ꯫ ꯑꯩꯅ ꯀꯩꯒꯤ ꯑꯩꯒꯤ ꯐꯣꯟ ꯌꯦꯡꯗꯣꯏꯅꯣ ꯍꯪꯕꯗ, ꯍꯥꯟꯅ ꯏꯕꯥꯅꯤ ꯄꯠꯇꯈꯩ ꯅꯨꯡꯁꯤꯅꯕꯗꯧꯅ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯐꯣꯟ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯤꯗꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯀꯣꯏꯌꯦ, ꯑꯩꯁꯨ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯗꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯒꯦꯅ ꯇꯧꯔꯛꯑꯦ꯫ ꯑꯩꯁꯨ ꯌꯦꯡꯉꯣꯅ ꯂꯦꯝꯕꯤꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯍꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯀꯞꯈ꯭ꯔꯦ꯫ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯦꯅ ꯈꯜꯂꯦ꯫ ꯏꯗꯣꯝꯆꯥ ꯀꯧꯁꯤꯜꯂꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯆꯪꯉꯛꯑꯦ꯫ ꯏꯗꯣꯝꯆꯥꯅ ꯀꯩꯗꯧꯅꯔꯤꯅꯣ ꯍꯪꯕꯗ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯃꯦ, ꯍꯧꯖꯤꯛꯐꯥꯎ ꯇꯣꯛꯅꯔꯝꯗꯦꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯏꯗꯣꯝꯆꯥꯅ ꯑꯉꯥꯡꯁꯦ ꯊꯦꯝꯃꯦ, ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯩ ꯑꯉꯥꯡꯁꯤꯒ ꯁꯨꯝ ꯈꯪꯅꯔꯗꯤ ꯁꯣꯏꯗꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯛꯑꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯍꯥꯏꯈ꯭ꯔꯦ꯫ ꯑꯁ ꯑꯗꯨꯁꯨꯅꯦ ꯄꯪꯀꯞꯇ ꯀꯞꯄꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇ꯭ꯔꯦ꯫ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯑꯩ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯠꯁꯤꯟꯅꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯆꯩꯅꯥꯗꯤ ꯐꯪꯂꯦ꯫ ꯂꯦꯝꯕꯤꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯃꯤꯀꯨꯞꯇ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯒ ꯃꯣꯏ ꯁꯥꯏꯗ ꯐꯣꯟ ꯇꯧꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯈꯪꯅꯕ ꯅꯨꯄꯤꯁꯤꯗ ꯂꯦꯝꯕꯤꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯤꯡꯉꯒ ꯐꯥꯎꯔꯛꯄ, ꯐꯥꯎꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯄ, ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ? ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯃꯥꯅ ꯇꯣꯛꯅꯁꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯊꯥꯗꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ, ꯗꯥ ꯕꯨꯡꯉꯣꯆꯥ, ꯅꯪ ꯌꯥꯝ ꯄꯪꯃꯜꯂꯦ, ꯑꯩꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯁꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯗꯥ ꯅꯤꯡꯊꯦꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯍꯥꯏꯕꯤꯔꯨꯅꯨ, ꯃꯥꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯥꯎ ꯍꯥꯏꯐꯦꯠ ꯐꯥꯎꯅꯕꯅꯤ, ꯑꯗꯨꯝ ꯀꯥꯎꯖꯈꯤꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯗꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯗꯥ ꯕꯨꯡꯉꯣꯆꯥꯕꯨ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ, ꯑꯗꯨꯅ ꯇꯣꯛꯅꯁꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏ, ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯑꯗꯨꯃꯇꯪꯗꯤ ꯃꯥꯁꯨ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯕ ꯃꯇꯝꯗ ꯗꯥ ꯕꯨꯡꯉꯣꯆꯥ, ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯗꯥ ꯕꯨꯡꯉꯣꯆꯥꯅ ꯂꯦꯝꯕꯤꯗ ꯂꯤꯔꯨꯕꯗꯣ ꯑꯗꯨꯅꯅꯦ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ, ꯅꯨꯄꯥꯁꯦ ꯏꯪꯈꯣꯜꯁꯨ ꯕꯅꯥꯟ ꯊꯝꯃꯦ, ꯍꯟꯇ꯭ꯔꯤ ꯍꯥꯏ, ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯅꯠꯇꯦ, ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ, ꯑꯗꯨꯛ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯩꯁꯨ ꯃꯥꯕꯨ ꯍꯥꯟꯅꯗꯤ ꯅꯨꯡꯁꯤꯔꯝꯃꯦ, ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯌꯥꯄꯣꯟꯇꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯣ ꯗꯥ ꯕꯨꯡꯉꯣꯆꯥꯗ ꯃꯥꯅ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯗꯥ ꯕꯨꯡꯉꯣꯆꯥꯒ ꯃꯥꯒ ꯃꯔꯨꯞ ꯑꯃ ꯁꯤꯌꯔ ꯇꯧꯔꯒ ꯌꯥꯎꯃꯤꯟꯅꯕ ꯃꯥꯜꯂꯦ꯫ ꯑꯗꯨ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯣꯏꯅꯈꯤꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯐꯔꯦ,
ꯃꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯗꯣ ꯅꯪꯅ ꯁꯤꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯣ ꯃꯔꯨꯞꯇꯣ ꯃꯥ ꯑꯗꯨꯝ ꯌꯥꯎꯖꯔꯣ ꯑꯩ ꯍꯨꯜꯂꯛꯑꯔꯣꯏ ꯍꯥꯏꯌꯣ ꯐꯔꯦ ꯃꯔꯨꯞꯇꯣ ꯃꯥ ꯑꯗꯨꯝ ꯌꯥꯎꯖꯔꯣ ꯍꯥꯏꯌꯣ ꯗꯥꯕꯨꯡꯉꯣꯆꯥ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯧꯅꯨꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯅ ꯗꯥꯕꯨꯡꯉꯣꯆꯥꯒꯤꯗꯃꯛꯇ ꯃꯥꯅ ꯐꯅꯤ ꯈꯜꯂꯒ ꯁꯦꯝꯃꯨꯕꯅꯦ ꯍꯣꯏ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯗꯣ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯄꯦꯟꯅ ꯀꯞꯄꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯀꯌꯥꯝ ꯊꯥꯖꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯏꯔꯦ ꯄꯩꯁꯥ ꯄꯥꯏꯗꯦꯅ ꯀꯥꯎꯊꯣꯛꯄꯤꯔꯝꯕ ꯐꯔꯦ ꯅꯪꯁꯨ ꯅꯪꯅ ꯐꯒꯗꯕ ꯈꯜꯂꯣ ꯈꯜꯂꯒ ꯑꯩ ꯁꯤꯝ ꯑꯃ ꯁꯤꯟꯗꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯊꯥ 3 ꯂꯩꯔꯒ ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯑꯋꯥꯕ ꯐꯪꯂꯤꯁꯦ ꯑꯁꯨꯃꯥꯏꯅ ꯃꯥꯁꯨ ꯐꯪꯂꯝꯒꯅꯤ ꯈꯜꯂꯛꯑꯦ ꯈꯨꯗꯛꯇꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯔꯣ ꯈꯟꯕꯩꯅꯤ ꯅꯝꯕꯔꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒ ꯃꯥꯅ ꯍꯦꯛ ꯇꯨꯏꯁꯟ ꯆꯠꯄ ꯃꯐꯝꯗꯨꯗ ꯃꯥ ꯂꯥꯛꯄ꯭ꯔꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯥ ꯃꯣꯏꯒꯤ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩ ꯎꯕ ꯃꯇꯝꯗꯁꯨ ꯎꯁꯤꯟꯅꯗꯅ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯑꯩ ꯐꯔꯦ ꯏꯁꯥꯁꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯐꯥꯎ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯤꯐꯥꯎ ꯅꯨꯄꯤ ꯑꯃꯗꯤ ꯌꯦꯡꯂꯔꯣꯏ ꯈꯜꯂꯒ ꯑꯩ ꯅꯨꯄꯤꯒꯤ ꯋꯥꯈꯜꯁꯦ ꯃꯇꯝ ꯈꯔ ꯂꯥꯞꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯋꯥꯏꯀꯣ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯂꯩꯇꯦꯀꯣ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ